Kuki amasung Naga gi Meeoi kungani pan Thadoknarakle Naga taruk Kuki nipan gi Maraibak Tamba Ngamdri Wadau river sing Thadoknarakle yamna kanna hotnari haina government na phongdorokli Wajim amasung kolen gi marakte ambush tawduna Thadok Baptist Church ki leader ohum hathiba amasung marina sohan khiba thodok ki tungda Kuki kangbuna Naga gi Meeoi kunga mari fajan khiba gi manungda angang ama yauna nupi taraga mari Thadoknarakle Nupa taruk hojik fauba thadoktan lairiba maramna makhoi taruk adu hinglibra natraga hatkhabra haiba chapchaba khangdabadagi Naga singmei hona saunare fajanduna thamliba Naga gi Meeoi taruk adudi PR Kenpi Bau Reverend Manu Phenrong Bibau Dilip amasung Kaliwang Bhauni makhoi leilon bai faidagi Kuki singna fakibani Marak asida Naga sing nangarang numidang nupi macha ama amasung nupa aman Thadoknarakle matungda ngasi nongalamdaida Meeoi taraga nithoi amasu Thadoknarakle punna hojik Naga na fajilambadagi Thadoknakiba Kuki Meeoi taramari sure makhoi taramari sukrabasu Naga singi khutta hojik chu Kuki gi Meeoi nipan henna leihori makhoi gi Maraibak hojik tamba ngamdaba phibam amada leiri jairak sida Manipur lengak na phongdorokpagi matung ina me taraga humdoida sakhangdaba singna Kangpokpi district ki Kot En amasung Wajim gi lonaba mafam amada attack chathaduna micham ahum hathibaga loinana atopa mari swan chibagi matangda case ama register torga investigation chathaba hokre thodok thokpham amadi akoibagi mafam singda thi humbagi thabak chathaduna January ba Meeoi sing phana bahonari thodok asigi matung tarakpada Kangpokpi district ki Saparmena khungang amasung Senapati district ki mafam amadagi micham kaya phajin chibagi matangda Lengakna akhanaba thorang lokhattuna thihumbagi thabak chathari security forces yauna akhanaba thorang lokhatpadagi hojik fawbada tongan ba phurukhi micham kungani pan Thadoknarakle phajinduna thamhoriba Meeoi singsu asoi angam yahondana thadohanaba lengakna akhanaba thorang lokhatle state administration amasung security forces na ritapa phibam kahemdanabagi matangda lokhatlakliba thorang asida micham miyamna angamba thakta mateng pangbiu hairi United Naga Council na Kuki singna fajin khiba Naga macha sing adu numidang wairam pung taruk phawgi manung Thadoknarakadabani haina akanba warning torkhiba laikre amaromda fajinduna thamhori ba Kuki phurukki Meeoi sing athuba matamda soingam yaudana thadokpiro u haina Kuki job volunteer Sadar Hills ki Information and Publicity Department ki cherol amana hairi petrol amasung diesel gi maman lupa ohum gi changde hengkatkre CNG gi maman jue hengkatkre thau gi maman hengalakpada left party singna yaningda phongdokre leibak asigi mafam pumnamakta petrol amasung diesel gi maman liter amada lupa ohum gi changde hengkatkre anoba hengalaba mamal asi ngasi ayuktagi leibak pumbada chatnaba hokre Manipur gi oina hana petrol liter amada lupa marfudra mapan paisa kun pirambadu lupa chamaga ani ga paisa kun ga nipan jawre hana diesel liter da lupa marfuga manga paisa kul humdoi dagi hojikna marfu nipan ga paisa tara mapan jawkre extra premium petrol liter da lupa chamaga taruk dasmik nipan pirambadagi hojikna lupa chamaga mapan dasmik kun ga mathoi amasung extra diesel na liter da lupa marfudra ga paisa kun tha tare pirambadagi Lupa marfudra humdoiga paisa kunga nipan jawre petrol amasung diesel gi maman hengalakpada left party ne yamna kan yaningdaba phongdokre thaugi maman wangkhalaklabani na potchai gi maman chu wangkhalaklagani amasung masigi chekcheng leibak asigi lairaba miyamna phangani hairi state of hormuz da athingba thamkhibana maram oiraga petrol amasung diesel gi maman hengatchibaga loinana CNG gi maman chu lupa ani gi changda hengatle Asiada thorakliba asigi matangda Public Oil Refiner ohum Indian Owned Corporation IOC Bharat Petroleum Corporation Limited BPCL amasung Hindustan Petroleum Corporation Limited SPCL na kumna khatnaraba matungda tangai fadana petrol diesel amasung CNG gi maman hengatna na borep lorkpani hairi West Asia da thorakliba wathok asina maram oirga malem da sundokliba thaugi mamal angakol phangna wangkhatlakli Lal haudringi mamangda Indiana sungdoktriba thau barrel amada dollar humfuga mapani changda leirambani adubu lal haukraba matungda di barrel amada dollar chamaga taramari gi changda leiduna lakhi malemgi oina sungdoktriba thaugi maman hengalakpaga loinona currency rate ta akakum leibana maram oirga leibak asida tangai fadan thaugi maman hengalakpani hairi
थाउगी ममन हेंगलक्पना मरम ओइरगा ट्रांसपोर्टेशन दा अकाइब थोलक्पगा लोइनना इन्फ्लेशन की चांग वांखलहलक्प याय हाइना अखंग आइसिंगना मोटपिनरी न्यू दिल्ली की थिंक टैंक अमगी रिपोर्ट ना हाई पेट्रोल अमसुंग डीजल की ममन हेंगलक्लबदी तंगाई फदना चंगदबा यादबा पोलमसिंग की ममन सु सोइदना हेंगलगनी मदुना मरम ओइरगा मिचम मियामदा अचौबा चैखेंग अमा पिरगनी वेस्ट एशिया दा हौजिक थोकलिबा वाथोक असि खुदकता हेक्ता लोइसिलहनबगी ममी उदबना मतुंग तारकपदसु पेट्रोल डीजल अमसुंग चाथुंग गैस की ममन वांखलक्पा याबगी फिबमदा लैरे लेबाक असिगी मरु अइबा ऑयल कंपनी सिंगना इंटरनेशनल मार्केट अमसुंग करेंसी रेट की फिबम कुपना यंगसिनबगा लोइनना मखा ताबा फिबम तौनबा थौरांग लौखटले हाइरि